Kairembikhok Tentha Apunba Lup Nasu all Wangjing Lamding Keithel Shopkeeper Development Association ga PUNNA KHUTSAMNANA SINDUNA Wangjing Keithel Traffic Point MANAKTA no NRC no CENCUS ki WAKAT MIPHAM CHATTHAKHRE Tagdal imagi mayra amadi tongan baluf ki miyoy kayasu sarug yaduna miyamda CENCUS amadi NRC ki matangda wakal tahanki amadi WAKAT MIPHAM su pangtokhi Manipur gi yelhami singkalu no NRC no CENCUS safe Manipur haiba kholau kayasu laukiba WAKAT MIPHAM aduga mari leinana all Wangjing Lamding Keithel SHOPKEEPER Development Association gi Vice President Y Asha Kumana Fongdorapada Manipur asi haujik mai hauna chaklaba fiba madu yaure hiram khudimak waroshin leitaba mipum khudimak kangaunaba leibam fiba mamada leire masi kanana thokan bano kanage thawun sinno karamna mayuk nagani haibadu kupna khangminaba matamoire haiza banatana karishu pilatraba praja aikoina haujik kari tawbatai socially politically amadi economically aikoibunam thanaba honarakliba Tanfamasiда census ki wathok amul lakli government asinasu mamangda bill puthokuna NRC pangthokadabani haiba leirabasu ngasi fawba thabakta oina onthok pidaba amadi census tawnaba honarakpa asi laibak thibani state amadi center government na santi pamjaba praja aikoida santi bibiu miyamgi pendaba kholaw lawba lebhanbiu NRC tawdana census tawnaba hona biganu haiba wafam fongdokhi si kanagi thoksilno kanagi thoinsinano aikoi gi yengna basi kanano aikoi karamna laman khungbadi aikoi laman khumong ngamgadra natraga ngamoidra aikoi di upay amta leitraba isam chamba misam prajamani aikoi gi apunba satina aikoi gi kholauna aikoi na makoi gi manaku ki honba laujaba sinatana aikoi gi karigumo upay amta leijadi ngasi siraba tanja sesida makal mathel kaya kaya gi aduguma lalong sing chathaduna aikoi gi miyam sibu wahan nanaba aikoi miyam sibu ihau hau nanaba aikoi bu socially politically aduga kudimakta kilam kudimakta economically aikoi bu namdana naba honarakpa singsi mayokta aikoi miyam punjandaba yade habiki wakhalona magalona ngasi mak khong sana leriba census ki wathu amalai census asi karambano masi NRC tawdana karigidamute census tawduri bano aikoina census si tawbi yaroi NRC hana pangthokadabani haina lawbi base yamna kuiraba matamdagini mamangi government na shu masini matangda koi bill puthokdana pass tawdana asiguma NRC se sanagadabani haina tawkiba leirabani adubu masi khangna dawna thabak dawna thokde adugi mota aikoi miyamgi praja miyam sigi achouba ihau agitation se atumak bathon tawdro leibagi mungamoina sathai asigumba mayam asigi mayokta maside koi misam praja miyam singasina holau singase laujabana tan upai lete aduna masige mailena ngasidi Wangjing Lamding Kairembikhok Tentha Apunba Lup amasung Wangjing Lamding Keithel SHOPKEEPERS Development Association ani na kusam naduna Wangjing Keithel gi asimaktada aikoi miyam gi MIPHAM phamduna karigumba NRC se hana pangthok ba makai tawju makai di census yaroi adna koi puna mangna amat toina lemina duna ngasi su basidin protest sindabani maramasina aikoina tawjari ba khudima singa se ngasi gi laingangna tabi duna amasung India government tabi duna aikoi bu santi pamba praja aikoi gi santi pibiu aikoi bu hanjan kholau launaraba ihau yamna pamba oina tahanbi ganu haiba famsimasu association sigi mai pedagi noluk namyam konda kananda jahai do I nai ju taroi do ba tiagya suka poro do ba adu ki phire tuna isa na phire to lo utai imung manung na phire to lo utai haiba poto ai wen thamjar ke anya ngasi mak se akodi convener se laf da do ni yam kal lak se bani adu ngarang na hang da ki ba ni se pha ne